इसे नांगे को माना दिए ना खले बा अस वो तो नुंगशीरे मनम गसिना वही था मोसिमा असेंग बमंगनी PS Chemical Injor अमसुंग PS Enterprise अनि न पुन्ना खुसमनदुना इरमदा मसिद पुथोकचरिबा अरुबा डिटर्जेंट पाउडर मसिगी मल्टी एंजाइम फॉर्मुला सिना फीद पगलिबा अमोट फत्तबा खुदिमक मयेक सेंगना लौथोक पंगले अदुगा फिरोल सिंगसु मसु कोखंदबत नतना लंगना ngathoktuna matam pumnamakta thamba ngamne loina loinana masi sijunaba matamda khutsa sing asibu matam pumnamakta sokhandana thamba ngamne aikhoigi product sing de 1 kg detergent da 3 liter ki bucket ama lemna hapsagani 3 kg detergent da liter 13 ki bucket ama loinana let cover amasu lemna hapsagani masi natragana liter kun gi bucket ama oina hapsagani 5 kg detergent da liter kun gi tub amasu lemna hapsagani loina loinana mafam asida detergent cake su fangbigani ngasi ngasi mak lengsin biro aruba detergent powder thobala thokpham awang leikai akupa marogi damak contact tawbiyo at 787886927 natragana 7005879624 ब्रेक की मतुंगदा तराम नोक्सरी हौजिक थरंगी मखा चथाजरकपदा लांथोक्सरी ngasi rasifal amadi matam matamgi wafam ahanbada lanthokसरी ngasi rasifal mesh rasi numiyung bamatung phawba achouba ningba thongba lei anouba thoram paikhatpa yagani sendong chawna fangani yetnaramba kukchagani ranbana ditathi leisha pakhang singi oina miwa thajaganu bris rasi numidang numiyungba matungda ningba thongani wakhal nungaigani amadi mikok thongani jingnaba thadu amadi hanadai pangba haukraba thabakta mai unsilu mai pakani leisha pakhang singi oina laibak faradi mithun rasi pung ama fawba sendong yamna fangba amadi lengdabalan tansinba yablei adubu phingba amadi napal na loinana thau pangbadi mangbada thongani ingthau leisha pakhang singi oina pungning phathana layu karkat rasi thabak pangbata natana sel thum amadi misang khombagi lamda soidana mai pakani thawung yathokpasu haigani amadi phamthon phangbagum nungai jaba leigani leisha pakhang singi oina yetnabadi mangjagani sinharasi numiyung bamatungda mipairamba kokjagani ningbadumak pangani amadi lalon itiki lamda chawna mai pakani mitop thajabana mangjagani irang pubasu yade leisha pakhang singi oina ningba thongani kanya rasi hena asa chawba yadaba numitni maram sabra hana khanthau adubu kananasu lakchabadi ngamloi amadi miyamga mari hanadai thena fagatpagi nungaijai leisha pakhang singi oina nungsibana chanbigani dolarasi pung ama fawba khwaidagi hena ningba thongani lalon itikta singthaningai oina kanagani matam manghanganu palamba thabakshu anauba khalona pangani leisha pakhang singi oina achhauba phathau Brishik rasi michang laigani sendong fangani laibak fagani nathak thongbana hanadai hena chanbigani marup mapang afaba fataba animak lakani yatlambadi farani leisha pakhang singi oina ningba thongani dhanu rasi nungthil da ningba thongani mingchat hengatkani asendong yamna fangani miyamna tengbang ningba laigani amadi angambagi matengna mikok thongba soidana ngamgani leisha pakhang singi oina nungsibana chanbigani Makarasi anam tanba amadi napal dana sak naral mangjahangani tapthau asauba haibasi matang chadradi angawbani kawanu anauba thauram pangdabana fagani leisha pakhang singi oina khoirangba fathaba fagani kumbarasi numiyung matung phawba laibak thoina fagani nakha thaba loinaba amadi makhoigi mateng lawba fagani langtaknaba yetnabana mangjagani thiba hombadi kallu leisha pakhang singi oina wayam nangang daba fai aroi bada minarasi nungai ba amadi kana bakara di hanagum phangani nungthildana hena oija oitak phangani afa apunna badi leigani
पंगलदी चादिंग हेनगनी अखंग अहै तानो लेशा पाखंग सिंगी ओइना वखल खरदी नुंगाइरनी Ngasigi matam-matam ko wafam da puto na langsari kaya mo yamna kagadagi khong laga khang bahay baduni Manipur gi tarani toy shuba Manipur Legislative Assembly gi pangthok taba yada ba mikal February 15 amasung March mga da tangkak ani thok na pangthokri State asigi at apun ba Assembly Constituency humpugi manungda 19 amasung 13 gi oina tangkak ani thok na pangthokri bani aduga pangthokri ba phase ani gi election da Yaikai Thingaiba amasung ayet apan pirakpa amadi thawalakpa na maram oiduna first base bot thadana khiba apunba polling station singi manungdagi polling station darani thogi repol March manga da pangthokhiba second phase ka punna pangthokminaki ani shuba masung aroi batangka ki mikhal dasu maru oina electronic voting machine sing thugaiduna amang ata thogalambadagi polling station kharada repol tawgadawriba asini Adubo handaki Manipur gi general election asigi mikhal tangkak ani thokna pangthokrabasu aduga tangai fadana refolsing pangthoklabasu mikhal sigi thabak thoram election process pumnamak mapung phana loishille haiba yadri maramdi pangthokliba mikhal asigi bot masing thidri March taragi ayupung ni pandagi thiba hawalaklaga loishillaba matung assembly segment humpu makki result asoi angam yawhandana kauthokpa Lauthokpa pumloi loiraba matungda election process loisingedabani adubu matang asi yausilakpada thorakliba wahangdi pangthokriba mikhal sigi result lauthorakpada 13 shuba state assembly gi lengak luchinglakliba BJP na seat kaya fangbang ngamgani aduga opposition congress na MLA kaya mai paklakpa ngamgadagi haibasini atopa party singdasu mikhal thengnadaba Nati lengak paiminarakliba National People's Party NPP Naga People's Front NPF su makhoigi mirep sing thadokli jiri bamdagi karakhiba independent mirep MD Asaf Udinna atopa National Party amagi mirep oikhrabasu maraki mikhal by election da Lilong Assembly Constituency dagi karakhiba independent MLA Y Antas Khanna BJP gi ticket pishinduna mirep ohelni Lengak kamapang oiduna lakpa thangagi All India Trinamool Congress ki MLA Tongbram Robindro amasung Lok Jan Shakti Party gi Langthabal Assembly MLA Karam Syambu BJP yahunduna party sigi mirep ohelli Haibadi BJP na handaki mikhal asida yari makai absolute majority fangnanaba araiba pambai sing amata khaktana thadoktuna hotnari mikhal si process loishindabana channa halaktuna lairiba model code of conduct ki manungda pithokpam thokpani haiduna Kuki National Organization KN or amasung United People's Front UPF ki makhada laiba suspension of operations sugi Kadar Singi Thagi stipend gini haiduna yamlaba lupa crore 13 henbagi senpham pithok lubagi waro nongju thoknei awai akhum tawnei opposition congress ki maike dagi Supreme Court of India da fawba wakal lekhi wakal lagani haiduna fongdorok palaikre thawong sing asi state government ki employees singi pifam thokpa thagi tolof amasung thabak tagi pothakraba singina pensionary beneficiary pithokduna namsinduna thamlagashu jingda operate tawriba sugi Kedar Singh asigidi pitokhribani shamsambada mikhal sida kanagani bu hairabadi amatta lemna thadana miwa maisa tagadaba oirabasu tungoinaraga pangthokhribani Congress shu adu mangai mikhal sida mai pakpada
changani haiba thabak kaya paikhatki amasung pangthokki. Communist Party of India CPI amasung Communist Party of India Marxist yauna left party singa Manipur Progressive Secular Alliance fawa semduna mikhal thengnaki. Atopa party sing oiriba Republican Party of India athawali Janata Dal United Shiv Sena Kuki Singi Political Party ani yauna Independent Mirep kharasu lamba taunabada yauribani maram sing asinani mikhal sida thawai yauna saruk yanakriba Political Party sing yauna Independent Mirep singna kayamuk yamna karakadagi haibagi wafam thorakliba adubo haujik fawbadi wahang sigi paukum amamba oiri isingda thadaba leitum gumna leiri Honglaga Kangi Haibagumna Mars Tara English in Anikungini Togi, Ayuktagi bot Masing Tiba Hawalak Padagidi, Kang Bahorakadoribani Adubu, Hauji Pawada Masing Tidringagi, Mamanga Oidiba, Lady Babibam Sing Dadi, BJP Oigira, Congress Oigira, Party Amatana, Absolute Majority Fangbagim, Mami Samdri. Lap na lady, masining asigi pujarak liba matamatamgi wafam.